Nong henganbaga endi iru maithazaba loreduna mafi maron setnaba thiduna lei. Kodai chakhrajano? As nahan ina sudongnaba pikibane. Ado budasu yaramdene. Ichan! O Ichan! Thoibi mabungna kauba adu tabadagi magi kada lairik paduna leirambadagi tholai. Tama, ai kaubra? Aina nahan sudongnaba pikiba fritudi kadai thamkrage? Upu manungdasu yaude. Karambano? Kai numikino? Aidi ngarang susui, ngasi susui. Puri kharasu tingjalambane. Tamogisu amani yaubane. As nahan ising tani haba numita aina sudongnaba piba frit ama marang tobado. O, khangi. Adudi nahan suge tobada ising tadadana ngarang oina suraga mapanda fawbane. Aina ngarang losingena tauragane khara kangba walena thamamaba. Oh, fare. Ai lausilurage. Ado irondo kaida lege amta loro. Ai frit khangause iron amta takthoke. Hoi, ado tama kaida chatawlege. Ngasi yamna kerisiba. Makhoi anina wari sanabadu tabada endigi mama sanahan bitolaga hairi. Noina chelin thoido unani adugine nahan kei iruzatho yadabado ngasi nganta agwatanaga iruzadanaga tarise. Oh, tama ngasidi yamna ngale picnic oina chalaga ada chak charaktora. Kaidi picnic no? Adum yang leibaga halani. Ai chak khaamuko. Tama khakti khaamgiba. Ado tamo khakira natraga chelin thoigisi yauna khaamura. Angang nang ama wathisu ngangale. Aina purabadi purakte. Pungse ayaukrene. Chalo amta thuna puroba. Purake. Sum horena mi ani sujiladi chakonare habibanida. Asi airamlaga thoibidu thokre. Sanahanbi machagi manakta changaga. Ibunga nangalin thoiga lainariba marise moigi mung manungnadi hauji fawba khangdriba. Ima hauji fawbagidi makhoigi mungi mina aiga mari leine habadi khangdri. Ado nabani munna tano nanga mari leine base makhoigi mungna yarakani haba ima thajade. Aduna nabani ngang maksud natrabani. Nangi lambidi nasana semjagadabani. Aduna munna khalaga thabak to. Oima Thoibi makutta isti adu pairaga lai. Aduga endigi table mathakta thamlamnaga. Tamo sida thamamage. Hoi. Pungsidi thingjile noiga wari sabada. Ai phi amta losilugi. Pung 9:30 tasilakle endi mafimro loisinba loiraga yumdagi tholakpada linthoigi phone laklami. Hello, da tabra? Tayi. Tholaba. Thole nang yaoraba? Yaoratriye. Ai je khoida leiriye. Ada tholage. Ngairama. Ngayaktang ai salakna badarage. Hoi. Ada nangaroina hatu lakano. Gari yamna chinmanina amuk soini. Ai adum ngairamage. Adum gyan tana tamna lao. Hoi. Adudi thamage. Tholokna badarage. Aisu tholei. Endi amadi linthoi makhoi ani college tamba horakpadagi hauna nungsinnarakpani. Makhoi ani asuki matik nungsinajai amana magidamakta yamna khanjai. Adubu luribadi makhoi ani sagai manaba yekthokpa asini. Endigi mama sanahan binadi yekthoknarasu machana pambadi machagi ningba thungjarasanu khanduna mabanigi nungsinabada athingba piramde. Adubu linthoigidi mama mapana yaroi kibadagi linthoina mabanigi mari asi haidoktana tumina leirami. Endi mafam adu yobaga famduna linthoi lakpa ngari. Ngaki matung linthoisu endi leiba adure mafamdu tamna magi gari adu thaujilai. Gari dagi kumthabaga linthoi endigi manakta changsinduna. Da kyam kuirage lakpa? Kuidrida. Oo. Aido mukne iche khoina yadadana moida cha thalakpa adugine. Oo. Ado nang kyam kuina leiba yadoino? Makoina laktrena mu hairodra. Kemtaroida. Adugidi ai dum fana bhage. Endi du sukthara gairi. Ada kaigumba noi mungna
yek thongnaba nupa amaga khangnai khangadi yaroi ko da aisu adugi khanbada matha yamna sai thainaina imada aigi yek hongubada imana hai yek thokpada leigena khangano aduga moigi mayuktasu leiganona ado noi mapa bungna yadaba taradi ibani gi marise toknaradora da ayedusu ngamoye da nai nungsibiri sumaina ate kanamtana nungsibir oi aisu nangonda nungsiri sumaina ate kanagumba matada nungsiraktri matung tabadasu nungsigena khandre da ada noidi ima khoina su yabani na fai aikhoidi ima pabonggi mongsida yarakani thajade moine yadrasu ibani thungna baisidi nangai gi makha pole da nangai dum nungsiyu ko ibani yek thungnarasu kainaroise moina fainami yadrasu da ibani di thungna na bona siko endi du linthoide yengduna momon noga thungna doine aidi nang sungtai thado aina thadom bataradi punsi chupa nungai bangamdana lenboyge ada nangnasu thadonganu ko thadoi aina haigadaba wasibu ada nangsu dum nongma natraga nongmadi ima pabung khoina ibani gi marise soidana khangkani aduda ima pabungda fajana bhapta halo mi yek thokpa launarasu kaisu tawdabale aduna nangna khara fajana yana bhayu ko ada kaigumba yadrasune ibani gi marida ayat pafanam pirasu ibani di amatoisi ko adada mayamna ngangnabadune mayamna ngangnabaduna maram moiraga ibani kainabadi yar makhoidi aikhoina soiba tawbada mayam tholaktuna ngangnagani aduga aikhoina waba taraba matamdadi kanamatana aikhoigini haiduna mateng pangbiraoi adudada lekai samasaiba ma leiribanina makoini yadradi aikhoidi kisu tawba ngamoi endi du linthoigi manakta changsinduna magi khudang adu pairaga hairi moine yadrasu aidi nangi damakta lepa ngamni linthoi du no fetaraga da ayamna harawe isorna ibani thengnan base ada ai isorbudi yamna warawe karigino miyoi bada jat bijat yek salai ane mawang khairamiba makoi singse leiramdrabadi ibani gi marida yetpinaba leiramoy ko jat bijat yek salai ane mawang khairi base isor mana nate miyoi ba khoina ne isor mana di akoi pumnamak chap manaba mijengda yengongani tanja duda linthoi du mamana phone taropagi call laklami hello ima ibema halaktribo nangbo halaktore ima oh lao chakse chari kanda pulap chaunaba ima khoi ngairamage ko oima thuna laknaba tarage masi hairaga phone adu thamkhre endina thenge halo na hairira chak pulap chanaba ngairamagena oh adudi chanaba taro ai su halage ngasai dai ibani wari sanabada pungse ayora lerame oi adudi chalage ko oi tamna thauko garida yumego baga pau piro ko oi linthoi su mayumda chatkre endi su mayumda lai linthoi yumego baga imungda changakpada mama du chakhumdagi tholakpaga chapchana ki memchana hala bra haujikta phone tawge tarambane aduda gari ma thaujilakpaduda nang oiramanina thoklaine aido nganta hala dabaneba ada moina cha thakijena amuk tawdana paklakpa yatre o moi mama da maru paisa piramodo thengnarakpra thengnare pirame mama o fare nafido hongoro adudi chakse chathongna batarase ai nachedo iruzaba loidriba amta ngoge oima mathangi numita Victor do endigi mayumda laklami Victor amadi endi piklingai degi yamna luna chana tinarapa marupni makhoi ani lekai amatada homin kaminarakpani Victor do gate tagi hek changapaga thoibidu sumangda nungsa yairaga leirambadu bada changsinduna thoibia noi tamu leibra leibane magi kada tumaga leiramdau male da Victor
Oh, chak charaba nangde? Chare. Kay hinjang charage? Soibum thonge. Oh, adudi ay noi tamogi manakta amda changuge. Victor du Andy gi kada changakpada Andy du tuminna mangaga hipaga leirami. Victor na, kaino wakal yamna khanba malida. Iye, nang oire. Kaino lepaga leiduba. Lao sida formula. Kay wakal khalamino. Kay gi boyne Linthoi gi nida. Iye, Linthoi gi darage aise. Kemta wanate da sum ibani mari lene basa. Moi mungna yaroidaba. Sida matha sari nine. Yamnasu khanjilunu he. Linthoi ni yari dudi. Adai moi mungni yadrasu noi mungna di yari dana. Linthoi budi adum yani. Adai akoi mungna su yai. Ibani yekto su laikram tokse kaina adum hai mana. Aduda moi mungna di yaroidaba. Sida nine. Moi mungni yadraga kaina gaduraisa. Nang moi da leirudara. Noi mungna su yari siba. Kaim warana. As, aduda ibani kaina naba taurakani. Moi mungna yadradi. Adugine bai. Moi mungna di nanga khangne adai nanga Linthoi ga yek thongnai sa khangdaba natra. Hauju fawagi di khangdri. Ada nongmadi soidana khangakani. As, adubu khangakpa matamda kok chela lore keno. Bai na di laina hairiba. Nangda wakal hongano. Aikoi mayam nai sidi. Ngamdanaba adum nangi nating pange. Kaide wakal hongbanada. Kainara fawba ngamdaw mande. Ada, aina ngasi noida laisa. Handak Sunday da koiba chaluse haige laine. Aiga binaga su tanare. Binada Linthoi da su haikrona haikrabane. Kaida chachano. Akoi mi kana chatoino. Kanami yarohe. Ibani ga noyani ga. Akoi mari khakta gyan dana chache. Aduna faida. Mi yamasu talleisu. Ada kaida chachano. Mafamsa aikoi su ko ngawre. Karambana fani se ada nangsu apam hairo. Khangdi sum koiba lamyeng boina kocha chalasira. Hoi, yengase dumaina. Ada Sunday ni ko handak laise. Amuk soinani. Soire kaide ai thabaka mata leite. Adudi fare. Bye. Ai chanaba tawrage. Sunday da ai dum noida laage. Aduga pulap chalase. Hoi, lao. Ado ai thindorage ko. Hagwat pe am tale. Ngasidi chaka chadri. Ima khoidi loi chanakre. Thindono ai dum thokrage. Chak to chathoro nangsu. Hoi, leore ko bye. Numidang wairamni Andy du chak topaga Linthoi ga wari sanage haiduna Linthoi da call tawi. Tabra. Taye, ai sojita message tharake tarambane. Oh, chak thongbadi loiraba. Loire. Dada khoidi thongba loiraba. Chawa fawba loire da khoidi. Ngasidi ngalina. Imado warina chaksa chatosena ngana charaba. Ada binana keke harake. Handak Sunday da koiba chase haibadura. Aikoi maria. Nang yadoi natra. Yadi yani. Ada mafamdo kaida chase haino. Moi mafamdo country hai. Aikoina haire oi. Adone aisu khanfam khangdre. Adum ai khoi pulap pulaga khanarase. Mem chadu chakhumdagi lauri. Chakse chathongna batawase. Loisilingay da pulap loisilawnaba. Linthoi gi mapa Premchand su TV yengduna leirambadagi thoklaga. Chakse charasi lao. Nachi dusu koro. Linthoi na. Hoi laage. Andy na. Chak charasara. Mane. Oh, chathoro. Aduga thabak losimba loiraga message tharo ko. Hoi, adadi thamage ko. Linthoi du call thambaga. Iche, oh iche. Dipa du magi kadagi. How, kedarage. Chak charis lao. Hoi, chaba horamo laage. Numit kharani gi matung makoina unasi hainaba matamdu yausilae. Victor du unaba chanabagi loisimba loiraduna Andy haubalai. Andy du somda kanna mafi marol loisinduna leiringayda Victor gi kolai. Andy kola du paikalaga. Hello, bye. Lao bana.
Lae, ai noi geta leire. Oh, tholage. Ngihakta ngairamo. Hoi. Endi du mamada manam namhallaga chaluki gairamaga tholai. Endi tholakpaga. Lao, chalase. Moi lae na haibra. Thokla ni di hairakpane. Ado, nang phone amta tausilo. Aikoi tholai na. Hoi. Endi du set phone lakthoktuna Linthoida call tawi. Tabra, noi laaba. Lae, yauraktore. Oh, aikoi su lae. Adudi noi na haladi ngairamo. Hoi. Endi du call hek thambaga Victorna. Lae haibro moi. Endi na. Yauraktore. Lao chalase. Linthoiga binagadu moina thingnase haiba mafamduda yaurei. Ngihaki matungda Endiga Victorgasu moi manaktamna garidu thausilai. Endina kuiraba noi lakba. Linthoina lakta ngairiye aikhoisu. Binana ada kaidoina chatsaino. Victorna moirangomdoina sum chaluraslao. Hoi. Lao ibani ema chalase. Endiga Linthoiga ma lakjarani. Linthoidu Endida yengaga. Lao chalase. Endina nang thorake haira ai thoro haira. Daoina thoro. Hoi, lao chanaba taruse. Bye, noina hana thogalo. Victor ga binagadu mamangda chatkre. Endiga Linthoiga su gari thogalakpaga Linthoidu Endigi tungda mamainon thaduna lotli. Endina kuidorage. Akoi dom chane auzikido. As ukibrana. Ukiba male munengame. As horen nang yumda ngangada boiradi halasira. Chalase dum horen thoba ma laksarani. Bina koisu ayokre. Lao